Connect News Media tabiriba singbu taramna okchari. FIFA World Cup numit nipani hokre. Hojik fawbada interesting oiba match kya sanakre. Messi, Mbappe gumba star players singi memorable performance sing amadi record break amadi anoba record kya thamnakre. Prithvi pumbagi football fans singna star players singi mingda celebrate taunari. Adubu Cabo Verde gi goalkeeper Vozinha gi historic performance na thamoi bu joy tauki. Masi handaki World Cup asigi Kaoba Ngamlaroidaba mikup singi manungda ama oihorgani. Maram asinani thenglabasu thengna mahaki maramda amuk hana ningsingliba. Mahaki maipakpagi journey asi araiba oiramde. Miyamna mahaki success asigi damak thagatnari adubu success asigi marumda chorakna decade aniromgi struggle ngaiba amadi mangfaungna daba manglan lotuna leiri. June 15 numidang pung 8 makhaida Atlanta gi Mercedes-Benz Stadium da Apikpa team Cabo Verde Europe champion Spain gi mangda lepki. Match asi subna gi formality khaktani Spain na line mai pakani haina launaki. Adubu kana amatana masi khangnaramde madudi chahi nifugi Vozinha football gi history onthokadori. Chahi nifuda ayamba players sing retirement launai adubu Vozinha na chahi asida World Cup debut tori amadi football fans sing na chahi kya chupna ningsing na hogadaba history semki. Mahagna save tared lak tawduna Cabo Verde bu mahaki World Cup itihas ki ahanba point fangan ki amadi mahaki debut match ta clean sheet thamkiba khwaidigi chahi yamba goalkeeper oiki. Spain na 75% possession 27 shots hanna goal attack tauki adubu Verde gi goalkeeper Vozinha subna gi goalkeeper khakta natana faglangumna leblammi. Mahaki save khudingi Spain gi awaba hengal hanki aduga Vozinha gi manglana mangfaungna ba hengal hanki. 90 minutes ki time loiraba matungda scoreboard ta team animaki score 0-0 oiki. Masida subna gi scoreboard khakta da mai paglamde Vozinha su mai paglami. Masigi mamangda Vozinha bu kana amatana khangnaramde mahaki social media da 48,000 followers lerami adubu match ki pung ani makhai matungda 2.5 million follower oiki. Noma khaktada Vozinha gi followers 48,000 dagi 10.6 million followers oiki. Match loraba matungda prithvi pumbana mahakpu thagatnaki adubu mahak emotional oiduna kapki. Mahakna thawai nungaitana haiki mahaki mabu bokaloine na chawraki. Hojik makhoi lekhidre mahaki mama visa gi damak $15,000 gi sanfam leitabna stadium da lakpa phangkide. Ai punchi chupa mikup asigi damak honaki adubu mikup asida aigi ima mafam asida lekhide amadi mahaki performance yengba phangkide. Mahaki wafam asi tabada United States of America na Cabo Verde gi hero Vozinha bu 2026 World Cup ta mahaki mama ga thengnanaba special permission pikre loinena Vozinha gi mama bu 2026 World Cup yengnanaba gi damak visa pinabagi process pusu lahananaba decision lokre. House Democratic Leader Hakim Jeffries na announce tauki madudi mahakna Vozinha gi mama gi damak June 22 da Miami da Uruguay gi mayokta mahaki machanupa gi mathangi match ta yengba phangnanaba visa secure tawkhre. Vozinha gi mama mahaki machanupa gi mathangi match Uruguay gi mayokta sanagadoriba asida yengba lakadori. Vozinha gi asengba maming Josimar Jos Evora Dias-ni adubu hojik prithvi pumbada Vozinha gi mingda famous oikre. Vozinha local Portuguese londa Apikpa Khonjelna haibani. Vozinha bu nungsiraba mingasi mahaki mabok mabubongna thonki. Vozinha Brazilian culture da chauraki angang oringai da mahaki mama mapa amadi mabok mabubok Brazilian TV amadi music program yenglami. Mahakna ningsingduna hai mahaki mabok mabubok amadi mapana toina Brazil gi TV show amadi film sing yenglami. 2012 ta debut taukiba Vozinha na 2025 ta team thadokna ba fireb lauki. Mahak retirement gi damak serious oina khanki adubu mahaki marup singna World Cup ki manglan ningsinghanki amadi thuna decision laudana ba advice piki. Masigi chahi amagi matungda Vozinha World Cup asida Spain gi mayokta famous oikre. Professional footballer oina Vozinha gi journey chahi kun manga dagi hauki amadi mahak hojik fawbada club mapan amadi lebak manga Cabo Verde, Angola, Moldova, Portugal, Cyprus amadi Slovakia gi damak football sanakre.
सुबनगी आइलैंड तरा खक लेबा केप वर्दे ऑफिशियल नेम काबो वर्दे की मिसिंग चौराकना लाख मंगा खर हेन मखक्तनी अदुबु हौजिक वजिनहा की इंस्टाग्राम दा मा की फैंसिंग की मसिंग लेबा असिगी मिसिंग दगी सरुक तरा हेन यामख्रे 1975 फाउबा मसी पोर्टुगल की कॉलोनी ओरमी केप वर्दे बु इंडिपेंडेंट पीदुना पोर्टुगीज सिंग चतख्रे अदुबु मखोइना लेबा असिबु फुटबॉल की लिगेसी पिरमखी केप वर्दे की कोनुंग प्रायादा 1910 दा अहानबा फुटबॉल क्लब स्पोर्टिंग क्लब द प्राया सेमखी मसीगी मतुंगदगी फुटबॉल लेबासी की मीसिंग की सिंगली द चेनखी असुमना महा की अहानबा वर्ल्ड कप सानरिबा नंबर 64 की टीम काबो वर्दे की मिंग पृथ्वी पुंबगी फुटबॉल फैंसिंग की चिंद लेरे अमदी वोजिनहा फुटबॉल की वर्ल्ड की सुपर हीरो ओइख्रे वीडियो सिदंग असिगी दि मतंग सोय फावबदंग थागसरी।